कुकी लालौबसिंगना किडनैप तौखिबा सिनमी अहुम ngasi ayuk Imphal East Commandona Mafaudam PS ki manung chanba New amadi all boljang ani gi lonaba mafam amadagi tekta kaidana thawai kankrei Commando amadi lalawani gi marakta pung anirom leptana kapna krei lalobasingna sijanaramba AK-56 rifle sama police na recover taukrei Police tagi fangba paugi matung ina chaliba tha asigi nipan gi numidangda aina thingkraba Kuki National Liberation Army KNLA oirangani chingnaba miyoi kharana itham breeze amadi laikhong kaithel manbida thong sabayawwa head mystery amadi mohori ani kidnap tau raga pukre haiba pau ama fangbadagi FIR case ama lokhatpaga loidana makoi ahumgi khongul liwa hoke Laloba Singh Nafa Kraba Miyoi Singh Adudi Khangabuk Part 1 Kulakpam Lekai Dagi Head Mystery Laishram Deva Chandra Singh Chahi Yankai Humdoi Apokpa Laikhidrava El Tomba Singh Thawal Athokpam Makha Lekai Dagi Mohori Oina Thabak Tauba Yumnam Susil Kumar Elias Nanau Chahi Kuntra Humdoi Apokpa Y Iravot Singh Amadi Kangla Sifai Mayai Lekai Dagi Mohori Oiba Ngangbam Gunador Singh Chahi Yankai Humdoi Apokpa NG Navakumar Singh Hariba Miyoi Singh Asini Sinmi ahumasi kulai paiba singna fakraba matung pung kunmari chupna makoigi khongul liba fanglaktabadagi Imphal East ki SP Joge Chandra Hawvijamgi akhanaba instruction amagi makhada additional SP Ops Roni Mayengbamna luchingba Imphal East Commando gi apunma team 13 khaidoktuna kaihau Hengjang amadi Kamuching Forest Hill Range tangarang numit yung mamatong pung ani aduay diki pung taruk aduay fawwa paksana thiba humbagi thabak chathaki adubo mamsilakpa na maram oiraga operation adu call off toki Pursuit operation asigi makha tarakpada thajaba yaba pawma fangbadagi ngasi ayuk pung manga rom tarakpa aduayda team adumaki Deputy SP Ops Herozit Commando gi OC Henry Second OC Rajiv Nalusing team amana New Boljang amadi Old Boljang ani gi lona baching amagi mathakta changshin ke Chinglambi aduda chaurakna kilometer 8 rom changshilaba tungda mafam aduda hanadagi position lauduna leiramba khulai achauba paiba miyoi kun lomna leptana police gypsy tamna nongmai round kaya kapsilake Maduda police ki maikai dagi su khud handuna nongmai round kaya handuna kapke khud thokna ba adu chaurakna ayuki pung mangaga minute 8 rom chatpa matamdagi pung 8 ka minute 15 khara helakpa aduai fawba pung ani khara hena kapnake Additional SP Ops Ronina Luchingba Enforcement Team amasu changsilaktuna police ki maikai dagi khongpham takshilakpa henjilakpana laloba sing adu mafam adu thadoktuna asongba umanglomda nanthokuna chenke Thaudok asigi makha tarakpada police na thiba humbagi thabak chathabada thaudok thokpham gi mafum adugi manak nakpada leiba narak mongsang amagi manung hairiba kidnap tawkiba miyoi ahum adu mamit mamai makhong makhut punduna leiramba thengnake Mafam adudagi ithap thaptana AK-56 rifles amasu MT case kayaga loidana taramke operation adu mai pakna pangthoklaba tungda team adu rescue toraba miyoi ahum aduga loinana Imphal tamna purake Pharuraba miyoi ahum aduna paumi singda fongdorakpagi matungina makoi ahumak laikhong amadi ithamda sariba thong ahum asigi sinmi singne selgi demand amaga mari leinana makoi ahum asi fabani makoi ahummak thabak sufamdagi faraba tungda mafam khangdaba lokchau amada pukhi nongalakpada chak charusi haiduna chingmai amagi sang amada makoi pukhi ngasi ayuk asi mafam ama mukhongduna purakpada lambida wari haiduna ngahak pothaduna leiringai cheirakta police laktuna makoi bukal hobani Natrabadi makoi ahumba ngasi ayuk shirambasu yai haina fongdoraki Additional SP Ops Roni Mayengbamna haikibada sinmi ahum kidnap tawkibagi pawasi hek fangbaga SP Imphal East ki instruction makhada tongan ba team 13 semduna tang 10 dagi hoduna makoi gi khongul liwa horakhibani laibak fabadagi ngasi ayuk makoi ahum asi tekta kaidana kanbangam hobani Crime asida chenari ba miyoi sing masak khangdokpagi thabak paikhatpa hore athobada chenari ba miyoi sing asi faragani haina mahakna haiki ngasi ayu akadnaba pawm phange habadagi akhoi se hariba village leiba mafam sigi mathak sida akhoi se team ayamba thogolakpani dabusi ngasi firing mayam su tongne nomai kapna biam khar kapna re tawuta bo akhoina laibuk phaba haigadra akhoina rescue tawbudi ngamore ngasi gi akhoi gi moina kidnap tawkhiba moi ahummak sidi akhoina sida akhoi gi leire moi gi ahum sisu akhoina dek ta kaidena akhoina rescue tawbu ngambase akhoi gi Imphal East ki akhoi gi team gi yam achoba achievement amani ngasai se akoina pawsi phangbadagi mathakta gari je thogolakpasida moina swaida leire haibadagi akoi su singje kitang lapasida sida leiram haibadi hun expect tawdaba kitang mathakta waramgadrana ado suddenly moi swaida leiram madagi akoi ubasida moise akoi gi fairing to torokpani toraga moise side side ta jenabani akoi kapna baje akoi pung ama ani ama kitang hena ama mitra kun da mukti kapna re akoi ju
ꯃꯊꯛꯇ ꯇꯤꯝ ꯑꯃ ꯆꯦꯜꯂꯦ ꯃꯈꯥꯗ ꯇꯤꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯅ ꯑꯩꯈꯣꯏꯒꯤ ꯔꯤꯟꯐꯣꯔꯁꯃꯦꯟꯒꯤ ꯊꯝꯃ ꯀꯟꯅ ꯀꯥꯞꯅꯕꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯁꯤꯡꯁꯨ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯈꯤꯇꯪ ꯋꯥꯒꯗꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯣꯟꯗ ꯂꯩꯔꯦꯅ ꯈꯤꯇꯪ ꯂꯧꯔꯛ ꯈꯣꯠꯂꯛ ꯇꯧꯕꯗꯒꯤ ꯃꯣꯏꯁꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯒꯅꯤ